ꯃꯌꯥꯝ ꯑꯍꯜ ꯃꯃꯨꯛꯇꯗ ꯀꯪꯂꯩꯔꯤ ꯐꯤꯔꯠ ꯇꯔꯥ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯕꯤꯔꯨꯄꯛꯁ ꯃꯨꯚꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯏ ꯙꯔꯝ ꯇꯦꯖ ꯁꯨꯔꯤꯌꯥꯒꯤ ꯁꯛꯇꯝꯗ ꯁꯝꯌꯨꯛꯇꯥ ꯃꯦꯅꯟ ꯅꯟꯗꯤꯅꯤꯒꯤ ꯁꯛꯇꯝꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯕꯣꯛꯁ ꯑꯣꯐꯤꯁ ꯀꯂꯦꯛꯁꯟꯅ 103 crores ꯃꯨꯚꯤ ꯑꯁꯤ IMDbꯗ 7.3 ꯐꯪꯉꯤ ꯑꯃꯁꯨꯡ 93% ꯒꯨꯒꯜ ꯌꯨꯖꯔꯁꯤꯡꯅ ꯂꯥꯏꯛ ꯇꯧꯈꯤꯕ ꯃꯨꯚꯤ ꯑꯃꯅꯤ ꯃꯨꯚꯤ ꯑꯁꯤ ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇ 83% ꯐꯪꯈꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯀꯥꯔꯊꯤꯛ ꯕꯔꯃ ꯗꯟꯗꯨ ꯃꯨꯚꯤ ꯑꯁꯤ 2023ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 19ꯗ ꯄꯨꯊꯣꯛꯈꯤꯕꯅꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯔꯝ ꯆꯥꯗꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯁꯤꯡ ꯑꯁꯤꯅ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯛꯂꯤꯕꯅꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯑꯁꯤ 1979ꯗ ꯔꯨꯗ꯭ꯔꯕꯔꯅꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯚꯦꯟꯀꯇꯆꯂꯄꯊꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯁꯤꯕ ꯑꯃ ꯊꯝꯂꯗꯨꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯒꯤ ꯍꯧꯔꯛꯏ ꯃꯈꯣꯏꯅ ꯏꯃꯨꯡ ꯑꯗꯨꯗ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯄꯥꯎ ꯇꯥꯅꯔꯛꯄꯗꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯍꯥꯏꯅꯔꯤꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯉꯥꯡ ꯃꯊꯪ ꯁꯤꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯕꯗꯒꯤ ꯁꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯕꯦꯟꯀꯦꯠꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯅꯝꯈꯥꯏꯔꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯛꯏ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨꯅ ꯕꯦꯟꯀꯦꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯁꯝꯗ ꯄꯥꯏꯔꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯤ ꯃꯈꯣꯏ ꯑꯁꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯎ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯩ ꯇꯟꯖꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥ ꯑꯃꯁꯨꯡ ꯃꯃꯥꯗꯨꯕు ꯀꯟꯖꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯟꯗꯨꯅ ꯊꯝꯕꯅꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛꯄꯨ ꯄꯨꯟꯁꯤꯟꯗꯨꯅ ꯃꯩꯅ ꯊꯥꯕ ꯍꯧꯔꯛꯏ ꯁꯤꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯂꯦꯝꯕ ꯊꯥꯔꯣꯏ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯍꯥꯏꯕꯗꯤ ꯕꯦꯟꯀꯦꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯕꯦꯟꯀꯦꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁꯔꯄꯟꯆꯅ ꯀꯟꯕꯅꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁꯔꯄꯟꯆꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯟꯕꯗꯨꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯏ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯉꯥꯡ ꯑꯁꯤ ꯃꯄꯥꯒꯤ ꯏ ꯂꯧꯕꯅꯤꯅ ꯃꯍꯥꯛꯁꯨ ꯈꯨꯡꯒꯪ ꯑꯁꯤꯗ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯔꯛꯇꯨꯅ ꯐꯠꯇꯕ ꯀꯌꯥ ꯊꯣꯛꯍꯟꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯁꯔꯄꯟꯆ ꯑꯗꯨꯗ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯁꯔꯄꯟꯆ ꯑꯗꯨꯅꯗꯤ ꯃꯄꯥꯅ ꯑꯗꯨꯝꯅ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯑꯁꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯨꯔꯨ ꯁꯣꯟꯗꯨꯅ ꯂꯩꯕꯅꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁꯔꯄꯟꯆ ꯍꯔꯤꯆꯟꯗ꯭ꯔ ꯄ꯭ꯔꯁꯥꯗꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯚꯩꯔꯕꯕꯨ ꯑꯣꯔꯐꯥꯅꯦꯖ ꯑꯃꯗ ꯄꯣꯔꯛꯇꯨꯅ ꯑꯣꯔꯐꯥꯅꯦꯖ ꯑꯗꯨꯗ ꯁꯤꯟꯅꯈꯤ ꯑꯣꯔꯐꯥꯅꯦꯖ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯉꯥꯡ ꯑꯇꯩꯒ ꯃꯥꯟꯅꯗꯦ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯃꯟꯇ꯭ꯔ ꯈꯔ ꯑꯗꯨꯃꯛ ꯁꯣꯟꯗꯨꯅ ꯂꯩꯕꯅꯤ ꯆꯍꯤ ꯑꯁꯤ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ 1991ꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯇꯨꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯧꯕꯨꯛ ꯑꯗꯨꯗ ꯁꯥꯔꯤꯕ ꯁꯪ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯕꯅꯤ ꯑꯍꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯤꯗꯥꯌꯥ ꯀꯧꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯍꯥꯞꯂꯦꯟ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯀꯨꯝꯊꯔꯛꯏ ꯃꯍꯥꯛꯅ ꯍꯥꯞꯂꯦꯟ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯀꯨꯝꯊꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯀ꯭ꯋꯥꯛ ꯈꯔꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯀ꯭ꯋꯥꯛ ꯑꯃꯅꯗꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯨꯗ ꯁꯣꯛꯍꯜꯂꯤ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯍꯦꯛ ꯁꯣꯛꯍꯟꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯈꯤꯕꯗꯧꯅ ꯉꯧꯗꯨꯅ ꯂꯩ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯈꯪꯗꯅ ꯀꯗꯥꯏꯗꯅꯣꯃ ꯑꯁꯨꯃꯛ ꯆꯠꯈꯤ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯃꯛ ꯆꯠꯈꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥꯒꯤ ꯁꯥꯏꯀꯜ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯀꯥꯏꯕ ꯍꯥꯞꯂꯦꯟ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯑꯅꯨꯁꯌꯝꯃ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯤꯉꯣꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅꯤ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗ ꯍꯜꯂꯛꯄꯅꯤ ꯑꯅꯨꯁꯌꯝꯃꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯒꯤ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯕꯅꯤ ꯑꯅꯨꯁꯌꯝꯃꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯨꯔꯤꯌꯥ ꯀꯧꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯨꯅꯁꯨ ꯇꯤꯟꯅꯕꯅꯤ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯔꯨꯗ꯭ꯔꯥꯕꯅꯝ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯍꯥꯏꯕꯗꯤ ꯑꯅꯨꯁꯌꯥꯒꯤ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯁꯦꯟꯅꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯒꯤꯅ ꯍꯥꯏꯕꯗ ꯃꯈꯣꯏꯒꯤ ꯅꯤꯉꯣꯜ ꯑꯃꯈꯛꯇ ꯂꯩ ꯃꯃꯤꯡꯅ ꯄꯥꯔꯕꯇꯤ ꯀꯧꯏ ꯃꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣꯛ ꯆꯦꯗꯨ ꯁꯣꯏ ꯇꯧꯊꯣꯛꯑꯒ ꯄꯤꯈꯤꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯒꯥꯔꯤ ꯊꯥꯎ ꯇꯤꯡꯍꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯍꯥꯛ ꯃꯊꯟꯇ ꯉꯥꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯋꯤꯟꯁꯤꯜ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯑꯃ ꯇꯥꯔꯛꯇꯨꯅ ꯀ꯭ꯋꯥꯛ ꯑꯗꯨꯗ ꯊꯣꯝꯃꯤ ꯀ꯭ꯋꯥꯛ ꯑꯗꯨꯁꯨ ꯏ ꯅꯥꯏ ꯇꯩꯗꯨꯅ ꯒꯥꯔꯤꯗꯨꯗ ꯇꯥꯗꯨꯅ ꯂꯩ ꯃꯃꯥꯅꯗꯤ ꯎ ꯃꯪꯒꯣꯜꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯅꯗꯤ ꯎ ꯃꯪꯒꯣꯜ ꯑꯁꯤ ꯃꯍꯥꯛꯅ ꯃꯊꯟꯇ ꯁꯤꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯇꯣꯡꯗꯨꯅ
ꯔꯨꯗ꯭ꯔꯥꯕꯅꯝ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯧꯔꯛꯏ ꯔꯨꯗ꯭ꯔꯥꯕꯅꯝ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯂꯥꯏꯁꯪ ꯑꯃꯗ ꯄꯨꯖꯥꯔꯤ ꯑꯃꯅ ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯡꯂꯗꯨꯅ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯍꯥꯏꯕꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯗꯦꯕꯤꯒꯤ ꯄꯨꯖꯥ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯄꯨꯖꯥꯔꯤ ꯑꯗꯨꯗ ꯍꯪꯕ ꯂꯥꯛꯄꯅꯤ ꯄꯨꯖꯥꯔꯤ ꯑꯗꯨꯅ ꯃꯇꯝ ꯑꯃ ꯊꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯁꯤꯗ ꯄꯨꯖꯥ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯣ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯑꯝꯇ ꯍꯥꯏꯖꯔꯝꯒꯦ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯍꯣꯔꯦꯟ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯀꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯕꯦꯔꯥꯖꯨ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯏ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯄꯨꯁꯄꯥꯗ ꯕꯦꯠ ꯁꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯑꯕꯦꯔꯥꯖꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯄꯨꯖꯥ ꯇꯧꯕ ꯃꯇꯝꯗꯁꯨ ꯊꯛꯅ ꯆꯥꯅꯕ ꯈꯔ ꯇꯧ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯁꯤ ꯃꯥꯜꯂꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯀꯨꯝꯍꯩ ꯑꯗꯨꯗ ꯃꯤ ꯑꯣꯏꯅ ꯎꯕꯤꯗꯕꯅꯤꯗ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯗꯣꯛꯄꯨ ꯊꯣꯏꯗꯣꯛꯇ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯕꯦꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝ ꯑꯁꯤꯗꯤꯅꯦ ꯆꯧꯀ꯭ꯔꯤ ꯐꯝꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯈꯛꯇꯅꯤ ꯃꯤꯅ ꯔꯦꯁꯄꯦꯛ ꯇꯧꯔꯤꯕꯁꯤ ꯆꯧꯀ꯭ꯔꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄ ꯃꯤꯗꯨꯗꯤ ꯀꯅꯥꯝꯇ ꯎꯁꯤꯠꯄꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯝꯕ ꯃꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤ MLAꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯕꯦꯔꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯛꯁꯨ ꯈꯔ ꯇꯥꯈꯠꯄ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯁꯔꯄꯟꯆ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯁꯤ ꯇꯥꯔꯣꯅꯨ ꯌꯥꯔꯦ ꯁꯤꯗꯩꯌꯥꯕꯨ ꯀꯧꯔꯒ ꯈꯨꯡꯒꯪ ꯑꯁꯤꯗ ꯀꯨꯝꯍꯩꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯗꯩꯌꯥꯗꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯆꯥꯅꯨꯄꯥꯗ ꯑꯣꯏꯅ ꯇꯧꯍꯜꯂꯣ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁꯔꯄꯟꯆ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯑꯅꯨꯁꯨꯌꯥ ꯎꯕ ꯃꯇꯝꯗ ꯁꯔꯄꯟꯆ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯈꯤꯕ ꯑꯅꯨꯁꯨꯌꯥꯗꯨꯁꯨ ꯀꯨꯝꯍꯩ ꯑꯁꯤ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯕꯥꯔꯇꯣꯟ ꯄꯤꯈꯤꯕꯅꯤ ꯃꯈꯣꯏꯁꯨ ꯌꯧꯔꯛꯏ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯇꯝꯗꯨꯅ ꯂꯩꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯄꯥꯔꯕꯇꯤꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯏ ꯄꯥꯔꯕꯇꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯃꯛ ꯅꯥꯗꯨꯅ ꯍꯥꯒꯠꯆꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯃꯛ ꯈꯣꯠꯇꯨꯅ ꯂꯩ ꯄꯥꯔꯕꯇꯤꯅ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗꯒꯤꯗꯤ ꯍꯔꯥꯎꯗꯨꯅ ꯃꯈꯣꯏꯕꯨ ꯑꯣꯛꯏ ꯁꯨꯔꯌꯥꯅ ꯀꯩꯒꯤꯗꯃꯛꯇꯅꯣ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯃꯛ ꯅꯥꯅꯥ ꯈꯣꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯔꯕꯇꯤꯒꯤ ꯅꯨꯄꯥꯗꯨꯅ ꯗꯣꯛꯇꯔꯗ ꯌꯦꯡꯊꯣꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯁ꯭ꯋꯥꯏꯗꯒꯤ ꯃꯥꯏꯕꯒꯤ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯄꯥꯔꯕꯇꯤꯁꯨ ꯇꯣꯔꯕꯣꯠ ꯑꯃꯗ ꯃꯩ ꯊꯥꯔꯗꯨꯅ ꯃꯈꯣꯏꯕꯨ ꯂꯥꯛꯄꯗꯨ ꯑꯣꯛꯏ ꯄꯥꯔꯕꯇꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯂꯩ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯅꯨꯁꯨꯌꯥꯅ ꯍꯪꯉꯤ ꯁꯥꯟꯅꯕ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯏ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄꯗꯒꯤꯗꯤ ꯁꯨꯔꯌꯥꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯒ ꯂꯣꯏꯅꯅ ꯆꯔꯨꯅ ꯁꯥꯕ ꯁꯒꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯆꯨꯔꯨꯞ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯕꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯦꯟ ꯈꯣꯡꯉꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯁꯨꯔꯌꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯨꯝꯊꯗꯨꯅ ꯌꯦꯡꯕꯅꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯅꯨꯄꯤ ꯑꯃꯅ ꯌꯦꯟ ꯑꯃ ꯍꯨꯔꯥꯟꯗꯨꯅ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯆꯦꯟꯕꯅꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯌꯦꯟ ꯍꯨꯔꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯄꯅꯤ ꯁꯨꯔꯌꯥꯅꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯌꯦꯟ ꯑꯃ ꯀꯣꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯪꯇꯞ ꯑꯃꯗ ꯄꯨꯁꯜꯂꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯊꯝꯕꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯁꯨꯔꯌꯥꯅ ꯅꯨꯄꯤ ꯑꯗꯨ ꯃꯅꯝ ꯅꯝꯕ ꯃꯇꯝꯗꯗꯤ ꯄꯥꯎꯗꯔ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯨꯔꯌꯥꯅꯗꯤ ꯌꯦꯟ ꯑꯗꯨ ꯊꯥꯗꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯌꯦꯟ ꯑꯁꯤ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡꯒꯤ ꯀꯣꯛ ꯐꯥꯏꯇꯤꯡꯗ ꯌꯦꯟ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯁꯤꯕꯨ ꯀꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐ꯭ꯔꯤ ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯌꯨꯔꯥ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯁꯨꯔꯌꯥꯅ ꯍꯪꯉꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯁꯤ ꯐꯥ ꯇꯥꯔꯒꯗꯤ ꯌꯦꯟ ꯑꯁꯤꯕꯨꯗꯤ ꯀꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯌꯦꯟ ꯑꯁꯤ ꯅꯪꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯣꯔꯤꯕꯅꯤ ꯑꯩꯗꯤ ꯅꯨꯄꯤꯅꯤꯅ ꯀꯅꯥꯝꯇꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯨ ꯊꯥꯖꯔꯣꯏ ꯅꯪꯅꯤ ꯃꯌꯥꯝꯅ ꯇꯣꯠꯇ꯭ꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯆꯦꯟꯈꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯁꯨꯔꯌꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯒꯦ ꯇꯧꯕꯗ ꯅꯪꯍꯧꯗꯦ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯦꯟꯈꯤꯕꯅ ꯍꯥꯜꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯨꯊꯥꯡꯗꯒꯤ ꯈꯨꯖꯤ ꯑꯃ ꯂꯧꯊꯣꯛꯍꯧꯏ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁꯔꯄꯟꯆ ꯍꯔꯤꯆꯟꯗ꯭ꯔ ꯄ꯭ꯔꯁꯥꯗꯅ ꯑꯅꯨꯁꯨꯌꯥ ꯀꯧꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯅꯨꯁꯨꯌꯥꯒꯤ ꯍꯤꯡꯒꯣꯜꯁꯤꯡ ꯑꯗꯨ ꯁ꯭ꯀꯨꯜ ꯈꯔ ꯁꯥꯒꯦ ꯍꯥꯏꯕꯅꯤ ꯁ꯭ꯀꯨꯜ ꯁꯥꯒꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤꯗꯤ ꯑꯅꯨꯁꯨꯌꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯝ ꯑꯗꯨ ꯄꯤꯊꯣꯛꯄ ꯂꯥꯛꯈꯤꯕꯅꯤ ꯁꯔꯄꯟꯆ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕꯒꯤꯗꯃꯛꯇ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯨꯛ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯑꯆꯥ ꯑꯊꯛ ꯌꯦꯟꯗꯨꯅ ꯂꯩꯕꯅꯤ ꯑꯅꯨꯁꯨꯌꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯨꯙꯥ ꯀꯧꯏ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯑꯝꯇꯒ ꯍꯥꯏꯖꯔꯝꯒꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯍꯣꯔꯦꯟ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯀꯅꯤ ꯁꯨꯙꯥꯅ ꯌꯦꯜꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯆꯥꯕꯤꯈꯤꯅꯨ ꯁꯔꯄꯟꯆꯀꯤ ꯃꯆꯥꯅꯨꯄꯤ ꯅꯟꯗꯅꯤꯅ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯍꯥꯎꯕ ꯑꯃ ꯊꯣꯡꯍꯧꯔꯤꯕꯅꯤ ꯃꯗꯨ ꯄꯨꯊꯣꯔꯒ ꯆꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯉꯥꯏꯗꯨꯅ ꯂꯩ ꯅꯟꯗꯤꯅꯤꯁꯨ ꯌꯦꯟ ꯊꯣꯡꯕ ꯄꯨꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯌꯦꯟꯕ ꯍꯧꯔꯛꯏ ꯅꯟꯗꯤꯅꯤꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯥꯎꯗꯔ ꯃꯅꯝ ꯑꯗꯨ ꯉꯔꯥꯡ ꯅꯝꯈꯤꯕ ꯄꯥꯎꯗꯔ ꯃꯅꯝ ꯑꯗꯨꯒ ꯃꯥꯟꯅꯔꯛꯄꯗꯒꯤꯗꯤ ꯁꯨꯔꯌꯥꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨꯔ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯍꯧꯔꯛꯏ ꯁꯔꯄꯟꯆ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯟꯗꯤꯅꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯏ ꯅꯟꯗꯤꯅꯤꯅ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯍꯥꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯨꯔꯌꯥꯅ ꯅꯟꯗꯤꯅꯤꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ ꯁꯨꯔꯌꯥꯁꯨ ꯆꯥꯛ ꯇꯣꯛꯂꯛꯇꯨꯅ ꯈꯨꯠ ꯍꯥꯝꯕ ꯂꯥꯛꯏ
ꯅꯟꯗꯤꯅꯤꯅ ꯃꯍꯥꯛꯀꯤ ꯈꯨꯠ ꯍꯥꯝꯕꯒꯤ ꯏꯁꯤꯡ ꯊꯥꯕꯅꯤ ꯃꯗꯨꯗ ꯁꯨꯔꯌꯥꯅ ꯅꯟꯗꯤꯅꯤꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯐꯧꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨꯅ ꯅꯟꯗꯤꯅꯤꯒꯤ ꯃꯃꯥꯏꯗꯨꯗ ꯀꯨꯞꯁꯜꯂꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯐꯥꯠꯂꯗꯨꯅ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯑꯗꯨꯔ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯨꯔꯌꯥꯅ ꯅꯟꯗꯤꯅꯤꯗ ꯍꯥꯏꯔꯤ ꯉꯔꯥꯡꯒꯤ ꯌꯦꯟ ꯍꯨꯔꯥꯟꯕꯗꯨ ꯅꯪ ꯅꯠꯇ꯭ꯔꯥ ꯃꯗꯨꯅ ꯅꯟꯗꯤꯅꯤꯅ ꯍꯥꯏꯔꯤ ꯐ꯭री ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯌꯨꯔꯥ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯃꯗꯨꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯨꯔꯌꯥꯅ ꯑꯗꯨꯗ ꯈꯪꯗꯦ ꯏꯟꯁꯥꯡꯁꯤꯗꯤ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯟꯗꯤꯅꯤꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡꯒꯤ ꯌꯦꯟ ꯑꯗꯨꯅꯤ ꯀꯣꯛ ꯐꯥꯏꯇꯤꯡꯗ ꯃꯗꯨꯒꯤ ꯌꯦꯟ ꯑꯗꯨꯅ ꯑꯩꯒꯤ ꯌꯦꯟ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯂꯒ ꯑꯩꯅ ꯊꯣꯡꯗꯣꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯛꯂꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯍꯧꯔꯛ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯂꯦꯝꯅ ꯊꯥꯗꯦ ꯃꯀꯛ ꯃꯀꯛ ꯀꯛꯇꯨꯅ ꯍꯥꯞꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯔꯌꯥꯅ ꯅꯟꯗꯤꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯔꯗꯨꯅ ꯈꯨꯖꯤ ꯑꯗꯨ ꯁꯤꯖꯜꯂꯗꯨꯅ ꯌꯦꯡ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯗꯣꯛꯇꯔ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯅꯟꯗꯤꯅꯤꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯀꯧꯁꯜꯂꯤ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯤꯗꯥꯛ ꯀꯥꯞꯀꯦ ꯇꯧꯏ ꯃꯗꯨꯗ ꯑꯅꯨꯁꯨꯌꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯟꯗꯤꯅꯤꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯁꯥꯔꯩ ꯍꯧꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯍꯤꯗꯥꯛ ꯀꯥꯞꯍꯧꯗ ꯇꯥꯔꯒꯗꯤ ꯃꯁꯤ ꯍꯦꯛ ꯍꯦꯛ ꯇꯧꯕꯅꯤ ꯁꯥꯔꯩ ꯍꯧꯔꯛꯄ ꯃꯇꯝꯗ ꯁꯣ ꯑꯁꯤ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏꯁꯟꯗꯨꯅ ꯊꯝꯗ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯍꯟꯊꯔꯛꯇꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯍꯤꯗꯥꯛ ꯑꯁꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯃꯨꯔꯛ ꯀꯥꯞꯄꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯔꯤꯆꯟꯗ꯭ꯔꯅ ꯁꯨꯔꯌꯥꯗ ꯇꯝꯃꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯔꯌꯥꯗꯤ ꯍꯥꯏꯔꯞ ꯅꯨꯡꯉꯥꯏꯔꯝꯗꯦ ꯗꯣꯛꯇꯔ ꯑꯗꯨꯅ ꯅꯃꯤꯠꯇꯨ ꯉꯥꯡꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯅꯨꯁꯨꯌꯥꯗꯤ ꯉꯔꯥꯡꯗꯤ ꯌꯦꯟ ꯍꯨꯔꯥꯟ ꯆꯠꯂꯨꯕꯅꯤ ꯑꯗꯨꯅ ꯑꯍꯤꯡ ꯇꯨꯝꯈꯤꯗꯕꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨ ꯑꯩꯗꯤ ꯍꯤꯗꯥꯛ ꯀꯥꯞꯀꯅꯤ ꯈꯟꯕꯗꯒꯤ ꯇꯨꯝꯕ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯁꯜꯂꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯔꯤꯆꯟꯗ꯭ꯔꯗ ꯍꯥꯏꯔꯛꯏ ꯅꯆꯥꯅꯨꯄꯤꯁꯤ ꯑꯍꯤꯡ ꯇꯨꯝ ꯌꯥꯗ꯭ꯔꯤ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯖꯤꯜꯂꯒ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯣ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯤꯗꯥꯛꯁꯨ ꯀꯥꯞꯅꯔꯔꯣꯏ ꯅꯥꯕꯁꯨ ꯍꯧꯔꯛꯑꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯆꯩꯔꯤꯕꯁꯤꯁꯨ ꯆꯩꯕꯒꯤ ꯗꯔꯀꯥꯔ ꯂꯩꯔꯔꯣই ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯟꯗꯤꯅꯤ ꯑꯃꯁꯨꯡ ꯁꯨꯔꯌꯥꯗꯤ ꯌꯦꯡꯅꯗꯨꯅ ꯂꯩꯕꯅꯤ ꯁꯤꯟ ꯑꯃꯗꯅ ꯁꯤꯙꯩꯌꯥꯁꯨ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯇꯤꯟ ꯀꯥꯡ ꯈꯔꯅ ꯈꯣꯏꯅ ꯆꯤꯛꯄꯒꯤ ꯗꯥꯛ ꯀꯌꯥꯃꯔꯨꯝꯁꯨ ꯇꯥꯏ ꯃꯍꯥꯛꯁꯨ ꯃꯕꯨꯛꯁꯨ ꯂꯥꯝꯕ ꯀꯧꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯕ ꯍꯌꯦꯡꯕ ꯈꯨꯟꯗꯨꯅ ꯆꯤꯛꯄ ꯃꯇꯝꯗ ꯃꯌꯥꯗꯨ ꯇꯦꯛꯇꯨꯅ ꯀꯦꯜꯂꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯃꯝꯗꯨꯅ ꯂꯩꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯨꯙꯥ ꯑꯃꯁꯨꯡ ꯀꯨꯃꯥꯔ ꯑꯗꯨ ꯇꯨꯃꯤꯟꯅ ꯎꯅꯍꯟꯗꯨꯅ ꯅꯟꯗꯤꯅꯤꯅ ꯁꯪꯗꯨꯅ ꯂꯩꯕꯅꯤ ꯃꯈꯣꯏꯅꯤꯅ ꯂꯣꯟꯅ ꯎꯅꯕ ꯃꯇꯝꯗ ꯅꯟꯗꯤꯅꯤꯅ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯁꯨꯙꯥꯅ ꯃꯥꯒꯤꯗꯃꯛꯇ ꯃꯄꯥꯅ ꯅꯨꯄꯥ ꯑꯃ ꯊꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯀꯨꯃꯥꯔꯁꯨ ꯁꯥꯎꯗꯨꯅ ꯂꯥꯎꯈꯠꯂꯛꯏ ꯅꯟꯗꯤꯅꯤꯅ ꯅꯈꯣꯏꯕꯨ ꯇꯨꯃꯤꯟ ꯋꯥꯔꯤ ꯁꯥꯟꯅꯧ ꯌꯥꯗ꯭ꯔꯅ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯔꯌꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯁꯨꯔꯌꯥꯅ ꯅꯟꯗꯤꯅꯤꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯂꯗꯨꯅ ꯅꯪꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯎꯅꯍꯟꯕꯒꯤ ꯊꯕꯛ ꯀꯌꯥꯝ ꯇꯧꯋꯦ ꯍꯥꯏ ꯑꯩꯒꯤꯁꯨ ꯅꯨꯄꯤ ꯑꯃꯇ ꯁꯦꯝꯕꯤꯌꯨꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯟꯗꯤꯅꯤꯅ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯕꯨ ꯌꯥꯕꯤꯗꯣꯏꯅꯣꯅꯦ ꯍꯥꯏꯗꯨꯅ ꯂꯛꯅꯔꯛꯏ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯂꯣꯏꯅ ꯌꯥꯔꯕꯅꯤꯗ ꯍꯥꯏꯗꯨꯅ ꯁꯨꯔꯌꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯙꯥꯒ ꯀꯨꯃꯥꯔꯒ ꯎꯅꯗꯨꯅ ꯂꯩꯕ ꯑꯗꯨ ꯁꯨꯔꯌꯥꯅ ꯈꯪꯂꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯧꯊꯣꯔꯛꯏ ꯃꯈꯣꯏꯅꯤ ꯎꯅꯕ ꯑꯗꯨꯗ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯑꯩꯈꯣꯏꯗꯤ ꯎꯅꯒꯨꯝꯁꯦ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯨꯙꯥꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯁꯨꯙꯥꯕꯨ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯪꯉꯛꯏ ꯑꯗꯨ ꯃꯄꯥꯗꯨꯅ ꯃꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁꯨꯙꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯎꯈ꯭ꯔꯕꯅꯤನ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯔꯣꯏ ꯃꯗꯨ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣꯅꯦ ꯑꯩꯈꯣꯏ ꯈꯪꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯎꯅꯔ ꯂꯣꯏꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯁꯨꯔꯌꯥꯁꯨ ꯇꯤꯟꯅꯔꯝꯃꯤ ꯅꯈꯣꯏꯅꯤ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯟꯗꯤꯅꯤꯁꯨ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏ ꯎꯅꯕꯗꯣ ꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯁꯨꯙꯥꯗ ꯍꯥꯏꯔꯛꯄꯗꯩꯗꯤ ꯁꯨꯙꯥꯁꯨ ꯅꯟꯗꯤꯅꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯅꯟꯗꯤꯅꯤꯗꯤ ꯌꯥꯅꯤꯡꯗ ꯁꯨꯙꯥꯅ ꯎꯅꯕ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯛ ꯄꯨꯗꯨꯅ ಲಾಕ್ಪನಿ ꯃꯈꯣꯏꯅꯤ ꯎꯅꯕ ꯃꯇꯝꯗ ꯅꯟꯗꯤꯅꯤꯒ ꯁꯨꯔꯌꯥꯒꯁꯨ ꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯗꯤ ꯐꯣꯡꯗꯣꯛꯅꯈꯤꯗꯦ ꯁꯨꯔꯌꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯟꯗꯤꯅꯤꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯃꯁꯤ ꯈꯪꯉꯦ ꯍꯥꯏꯕꯁꯦ ꯁꯨꯔꯌꯥꯗ ꯎꯠꯈꯤꯗꯦ ꯁꯨꯔꯌꯥꯒꯤ ꯃꯆꯦ ꯄꯥꯔꯕꯇꯤ ꯑꯁꯤ ꯇꯦꯂꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯐꯤꯔꯣꯜ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯨꯕꯅꯤ ꯅꯟꯗꯤꯅꯤꯁꯨ ꯃꯍꯥꯛꯀꯤ ꯕ꯭ꯂꯥꯎꯁ ꯇꯨꯅꯕꯒꯤꯗꯃꯛꯇ ꯄꯥꯔꯕꯇꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯌꯥꯅ ꯅꯟꯗꯤꯅꯤꯕꯨ ꯁꯦꯟꯅꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯨꯔꯌꯥꯅ ꯅꯟꯗꯤꯅꯤꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕꯁꯤ ꯃꯆꯦ ꯄꯥꯔꯕꯇꯤꯅ ꯈꯪꯈꯤ ꯅꯣꯡꯃꯗꯤ ꯁꯨꯙꯥ ꯑꯃꯁꯨꯡ ꯀꯨꯃꯥꯔ ꯎꯅꯕ ꯃꯇꯝꯗ ꯅꯟꯗꯤꯅꯤꯅ ꯍꯥꯏꯔꯤ ꯅꯈꯣꯏ ꯑꯅꯤꯁꯤ ꯍꯧꯖꯤꯛ ꯎꯅꯔꯅꯨ ꯃꯍꯥꯛ ꯑꯁꯤ ꯂꯨꯍꯣꯡꯈꯤꯗꯣꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯀꯨꯃꯥꯔꯅ ꯁꯨꯙꯥꯒ ꯑꯃꯇ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯟꯗꯤꯅꯤꯅ ꯍꯥꯏꯔꯤ ꯃꯥꯅ ꯍꯥꯏꯒꯦꯔꯥ ꯑꯩꯅ ꯍꯥꯏꯒꯦꯔꯥ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯑꯩ ꯑꯃꯇꯗꯤ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯅ ꯁꯨꯙꯥꯗ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯨꯙꯥꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯀꯨꯃꯥꯔꯅ ꯁꯨꯙꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯁꯤ ꯅꯟꯗꯤꯅꯤ ꯑꯃꯁꯨꯡ ꯁꯨꯔꯌꯥꯅ ꯌꯦꯡꯊꯣꯛꯄꯅꯤ ꯅꯟꯗꯤꯅꯤꯅ ꯁꯨꯙꯥꯗ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯅꯪ ꯅꯨꯡꯁꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯃꯥꯒꯤ ꯃꯔꯝꯗ ꯅꯈꯣꯏ ꯌꯨꯝꯗ ꯇꯝꯗ꯭ꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ
ꯀꯨꯃꯥꯔꯅꯁꯨ ꯀꯔꯤꯒꯨꯝꯕ ꯃꯥꯒ ꯋꯥꯔꯤꯗ ꯁꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯅꯟꯗꯤꯅꯤꯗ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ ꯅꯣꯡꯃꯗꯤ ꯄꯥꯔꯕꯇꯤ ꯑꯃꯁꯨꯡ ꯅꯟꯗꯤꯅꯤꯒꯤ ꯕ꯭ꯂꯥꯎꯁꯇꯨ ꯇꯨꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯨꯔꯤꯌꯥ ꯃꯃꯥ ꯃꯆꯥꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯄꯥꯔꯕꯇꯤꯅ ꯁꯨꯔꯤꯌꯥꯒꯤ ꯃꯃꯥꯗꯨꯗ ꯍꯪꯕ ꯃꯇꯝꯗ ꯀꯨꯝꯍꯩ ꯂꯩꯕꯅꯤꯅ ꯅꯪꯒꯤꯗꯃꯛꯇ ꯁꯥꯔꯤꯁꯤꯡ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯔꯕꯇꯤꯅ ꯍꯥꯏꯔꯛꯏ ꯁꯥꯔꯤꯗꯨꯗꯤ ꯐꯔꯦꯅꯦ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯁꯥꯔꯤ ꯑꯁꯦ ꯑꯗꯨꯝ ꯄꯤꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯂꯥꯛꯈꯤꯗꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯛꯑꯔꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯆꯧꯕꯗꯨꯗꯤ ꯄꯨꯡꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗꯤ ꯄꯤꯛꯏ ꯑꯩꯒꯤ ꯌꯨꯝ ꯑꯗꯣ ꯅꯪꯒꯤ ꯂꯝꯃꯤꯡꯗ ꯄꯥꯟꯁꯤꯜꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝ ꯑꯗꯣ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯣꯝꯆꯥꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯥꯔꯕꯇꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯦꯝꯃꯨ ꯍꯥꯏꯗꯨꯅ ꯑꯅꯨꯁꯨꯌꯥꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯂꯧꯗ ꯌꯥꯗꯗꯅ ꯍꯤꯡꯒꯣꯜꯒꯤ ꯆꯦ ꯆꯥꯡ ꯑꯗꯨ ꯂꯧꯈꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯄꯥꯔꯕꯇꯤꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯗꯣꯝꯆꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯗꯣꯝꯆꯥꯗꯨꯅ ꯀꯞꯇꯅꯕ ꯊꯦꯝꯃꯤ ꯇꯟꯖꯥꯗꯨꯗ ꯅꯟꯗꯤꯅꯤꯁꯨ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯕꯨ ꯁꯨꯔꯤꯌꯥ ꯊꯤꯜꯍꯟꯒꯦ ꯍꯥꯏꯗꯨꯅ ꯅꯟꯗꯤꯅꯤꯅ ꯁꯨꯔꯤꯌꯥꯕꯨ ꯅꯝꯗꯅ ꯊꯤꯜꯍꯜꯂꯤ ꯄꯥꯔꯕꯇꯤꯁꯨ ꯁꯨꯔꯤꯌꯥ ꯑꯃꯁꯨꯡ ꯅꯟꯗꯤꯅꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯑꯁꯤ ꯈꯪꯕꯅꯤꯅ ꯂꯝꯕꯤ ꯆꯠꯄ ꯃꯇꯝꯗ ꯉꯁꯤ ꯍꯥꯏꯍꯧꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯇꯟꯖꯥ ꯐꯪꯉꯔꯣꯏ ꯍꯥꯏꯗꯨꯅ ꯁꯨꯔꯤꯌꯥꯗ ꯍꯥꯏꯔꯛꯏ ꯁꯨꯔꯤꯌꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯅꯟꯗꯤꯅꯤꯒ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯇꯣꯡꯅꯗꯨꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯨꯔꯤꯌꯥꯅ ꯋꯥꯔꯤꯁꯦ ꯍꯧꯗꯣꯔꯛꯏ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯍꯞꯇꯥ ꯑꯅꯤꯃꯨꯛꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯀꯔꯝꯅ ꯂꯦꯟꯒꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒ ꯎꯅꯔꯨꯕ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤꯗꯤ ꯍꯞꯇꯥ ꯑꯅꯤꯁꯦ ꯀꯔꯝꯅ ꯂꯦꯟꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯧꯗ꯭ꯔꯦ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯉꯁꯤ ꯅꯉꯣꯟꯗ ꯋꯥꯐꯝ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯩ ꯈꯪꯉꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪ ꯁꯥꯎꯔꯛꯀꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯁꯥꯎꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯟꯗꯤꯅꯤ ꯁꯨꯔꯤꯌꯥꯗ ꯉꯛꯇꯨꯅ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯀꯞꯂꯗꯨꯅ ꯒꯥꯔꯤ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯟꯗꯤꯅꯤꯁꯨ ꯒꯥꯔꯤꯗꯨꯗ ꯀꯨꯝꯊꯗꯨꯅ ꯀꯞꯇꯨꯅ ꯂꯥꯛꯏ ꯃꯗꯨꯗ ꯁꯨꯔꯤꯌꯥꯅ ꯇꯥꯟꯅꯔꯛꯇꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯕꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯅꯟꯗꯅꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤ ꯈꯛꯇꯅ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯔꯤꯌꯥꯅ ꯅꯟꯗꯅꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯗꯨꯅ ꯆꯤꯡꯁꯤꯜꯂꯤ ꯃꯗꯨꯅ ꯅꯟꯗꯅꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯗꯥꯡ ꯊꯥꯗꯣꯛ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯇꯥꯔꯒꯗꯤ ꯀꯅꯥꯝꯇꯅ ꯈꯥꯏꯗꯣꯛꯄ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯒ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯅꯟꯗꯅꯤꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯑꯁꯤꯅ ꯅꯪꯒꯤ ꯂꯃꯥꯁꯨ ꯍꯔꯥꯎꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯟꯗꯅꯤꯅꯗꯤ ꯈꯨꯗꯥꯡ ꯊꯥꯗꯣꯛ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅꯅꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯉꯥꯏꯗꯨꯅ ꯂꯩꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯤꯔꯛꯇꯣꯔꯤꯕ ꯄꯥꯎꯈꯨꯝ ꯑꯗꯣ ꯍꯣꯏ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯉꯝꯃꯣꯏ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯑꯩꯅ ꯔꯦꯁꯄꯦꯛ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯌꯨꯗꯅ ꯍꯥꯏꯗꯨꯅ ꯅꯟꯗꯅꯤꯗ ꯁꯨꯔꯤꯌꯥꯅ ꯑꯁꯨꯝ ꯇꯛꯁꯤꯜꯂꯛꯏ ꯅꯟꯗꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯆꯠꯈꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯁꯪ ꯑꯗꯨꯗ ꯄꯨꯖꯥ ꯇꯧꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯤꯙꯩꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯍꯥꯛ ꯀꯅꯥꯝꯇꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯦ ꯀꯅꯥꯝꯇꯅ ꯀꯧꯕ ꯇꯥꯈꯤꯗꯦ ꯃꯍꯥꯛ ꯃꯊꯟꯇ ꯄꯨꯂꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯏ ꯑꯗꯨꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯃꯣꯗꯝꯃ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯣꯡꯈꯥꯛ ꯂꯣꯡꯗꯨꯅ ꯏ ꯑꯣꯗꯨꯅ ꯁꯤꯈꯤ ꯁꯤꯙꯩꯌꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯤꯁꯤꯡꯅ ꯄꯥꯎ ꯇꯝꯃꯛꯄꯗꯒꯤꯗꯤ ꯁꯤꯙꯩꯌꯥꯁꯨ ꯃꯐꯝ ꯑꯗꯨꯅ ꯃꯄꯥꯕꯨ ꯎꯅꯕ ꯂꯥꯛꯏ ꯃꯄꯥ ꯑꯗꯨꯗꯤ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯊꯤꯡꯉꯤ ꯄꯨꯖꯥꯔꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛꯇ ꯊꯣꯛꯇ꯭ꯔꯤꯕ ꯊꯧꯗꯣꯛꯅꯤ ꯌꯥꯝꯅ ꯃꯪꯒꯣꯜꯒꯤ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯀꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄꯨꯔꯥꯇꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯁꯔꯄꯟꯁ ꯑꯗꯨꯕꯨ ꯊꯥꯈꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯥꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯨꯔꯤꯌꯥꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯀꯔꯤ ꯏꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯔꯄꯟꯁꯅ ꯍꯥꯏꯔꯛꯏ ꯂꯥꯏꯁꯪ ꯑꯁꯤ ꯁꯥꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯂꯥꯏꯁꯪ ꯑꯁꯤꯗ ꯆꯠꯅꯒꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨ ꯏꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤꯗꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯪꯒꯣꯜꯒꯤ ꯊꯕꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯃꯤ ꯁꯤꯕ ꯍꯥꯏꯕꯁꯤ ꯂꯥꯏ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯂꯦ ꯑꯩꯈꯣꯏꯁꯨ ꯂꯥꯏꯒꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯨꯝꯍꯩ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯦꯕꯤ ꯏꯃꯥ ꯑꯁꯤ ꯆꯠꯈꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯕ ꯌꯥꯎꯔꯕꯅꯤꯅ ꯃꯍꯥꯛ ꯆꯠꯄ ꯌꯥꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯑꯁꯥꯎꯕꯁꯤꯗꯒꯤ ꯀꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯎꯄꯥꯏ ꯑꯃꯈꯛ ꯂꯩ ꯃꯗꯨꯒꯤ ꯎꯄꯥꯏ ꯑꯗꯨꯗꯤ ꯃꯥꯏꯀꯩ ꯅꯤꯄꯥꯟꯃꯛ ꯑꯁꯤ ꯂꯣꯏꯅ ꯊꯤꯡꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯏꯃꯥ ꯃꯣꯗꯕꯝꯕ ꯍꯥꯏꯔꯤꯕ ꯑꯁꯤ ꯗꯦꯕꯤ ꯅꯤꯄꯥꯟꯒꯤ ꯔꯨꯞ ꯂꯩꯕ ꯂꯥꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗꯒꯤ ꯃꯁꯤꯒꯤ ꯂꯥꯏꯁꯪ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤ ꯍꯥꯏꯕꯗꯤ ꯈꯨꯡꯒꯪ ꯑꯁꯤ ꯂꯣꯏꯅ ꯊꯤꯡꯖꯤꯟꯒꯗꯕꯅꯤ ꯌꯨꯝꯗ ꯂꯥꯠꯅꯔꯤꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯥꯏꯁꯪꯗ ꯂꯣꯏꯅ ꯄꯨꯔꯛꯇꯨꯅ ꯊꯝꯒꯗꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ
ꯂꯤꯟꯒꯤ ꯊꯣꯡꯅ ꯉꯥꯛꯀꯗꯕꯅꯤ ꯂꯥꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯆꯩꯁꯤꯡꯁꯨ ꯂꯣꯏꯅ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤ ꯑꯃꯠꯇ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ 9ꯅꯤꯁꯤꯗꯤ ꯂꯥꯏꯅ ꯊꯧꯖꯥꯜ ꯄꯤꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯐꯠꯇꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯏꯀꯩ 9 ꯑꯁꯤ ꯂꯣꯟꯁꯤꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯡꯒꯪꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗꯒꯤꯗꯤ ꯑꯕꯦ ꯔꯥꯖꯨ ꯑꯗꯨ ꯁꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕꯁꯤꯗꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕ ꯀꯥꯏꯔꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯆꯠꯈꯤꯕꯅꯤ ꯅꯟꯗꯅꯤꯅ ꯍꯥꯏꯔꯦ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯗꯗꯤ ꯑꯍꯥꯟꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯁꯣꯏꯕ ꯌꯥꯎꯈꯤ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯟꯗꯤꯠꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯔꯨꯗ꯭ꯔꯕꯅꯝ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯏꯃꯥꯅ ꯊꯧꯖꯥꯟꯕꯤꯔꯔꯣꯏ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯄꯨꯔꯥꯇꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯤ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯦꯟꯀꯠꯂꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯅꯠꯇꯕ ꯃꯤꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯝꯂꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯁꯤ ꯆꯠꯅꯔꯣꯏ ꯃꯥꯗꯤ ꯆꯠꯈꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯅꯨꯁꯨꯌꯥꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯨꯍꯣꯡꯈꯤꯕ ꯆꯍꯤ 12 ꯍꯦꯜꯂꯛꯑꯕꯅꯤꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯆꯠꯄꯗꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯠꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯨꯔꯤꯌꯥꯅ ꯅꯟꯗꯤꯅꯤꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯨꯔꯤꯌꯥꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯦ ꯄꯨꯡ 7:09 ꯍꯦꯛ ꯆꯠꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯑꯀꯣꯏꯕꯁꯦ ꯍꯥꯏꯕꯗꯤ ꯗꯥꯏꯔꯦꯛꯁꯟ 9ꯗ ꯑꯁꯇꯗꯤꯛ ꯕꯟꯙꯟ ꯍꯥꯏꯗꯨꯅ ꯍꯥꯏ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯤ ꯂꯣꯏꯅ ꯊꯤꯡꯖꯤꯟꯗꯣꯏꯅꯤ ꯁꯔꯄꯟꯆ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯕꯦ ꯔꯥꯖꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥꯗꯨ ꯄꯨꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏ ꯑꯕꯦ ꯔꯥꯖꯨꯅꯗꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯂꯨꯍꯣꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯊꯤꯡꯕꯗꯒꯤꯗꯤ ꯃꯍꯥꯛ ꯆꯠꯄ ꯌꯥꯈꯤꯗꯦ ꯅꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤ ꯑꯩ ꯏꯟꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯑꯕꯦ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯁꯔꯄꯟꯆ ꯑꯗꯨꯅ ꯏꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯁꯤꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕ ꯀꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯁꯤꯗꯤ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯗ ꯂꯦꯞꯄꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯇꯧꯗ ꯇꯥꯔꯒꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯕꯦ ꯔꯥꯖꯨꯕꯨ ꯊꯦꯝꯃꯗꯨꯅ ꯃꯌꯥꯝꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯕꯦ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨꯗꯤ ꯆꯠꯂꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯠꯇ ꯅꯣꯡꯃꯗꯤ ꯃꯁꯤꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯊꯤꯡꯖꯤꯟꯕ ꯑꯁꯤ ꯅꯁꯥꯃꯛꯅ ꯍꯥꯡꯒꯅꯤ ꯑꯩꯅ ꯍꯥꯡꯗ꯭ꯔꯕꯁꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯅꯨꯃꯤꯠ 9ꯅꯤꯁꯤꯗ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅꯕꯒꯤꯗꯃꯛꯇ ꯁꯔꯄꯟꯆ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩꯁꯤꯡ ꯄꯩꯗꯨꯅ ꯂꯩꯕ ꯑꯗꯨ ꯌꯦꯟꯊꯣꯔꯛꯄ ꯍꯧꯔꯛꯏ ꯗꯦꯕꯤꯗ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯣꯡꯗꯣꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯃꯥꯡꯉꯦ ꯍꯥꯏꯗꯨꯅ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯤ ꯁꯨꯔꯤꯌꯥꯅꯗꯤ ꯅꯟꯗꯤꯅꯤꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯕꯅꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯅꯪꯒꯤ ꯅꯟꯗꯤꯅꯤꯗꯨꯕꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯂꯥꯛꯀꯗ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯁꯨꯔꯤꯌꯥ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯈꯤꯗꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯟꯗꯤꯅꯤꯁꯨ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯃꯍꯥꯛ ꯁꯨꯔꯤꯌꯥ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯑꯋꯥꯕꯒ ꯊꯀꯠꯄꯒ ꯄꯥꯔꯗꯨꯅ ꯁꯨꯔꯤꯌꯥ ꯆꯠꯈꯤꯕꯅ ꯍꯥꯟ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯁꯥꯔꯩ ꯍꯧꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯏꯟꯈꯥꯏꯔꯛꯏ ꯃꯍꯥꯛꯅ ꯏꯟꯈꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯥꯔꯩ ꯍꯧꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯃꯍꯥꯛꯀꯤ ꯏꯟꯖꯦꯛꯁꯟꯁꯤꯡ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯣꯏꯅ ꯀꯥꯏꯈꯤ ꯁꯨꯔꯤꯌꯥꯁꯨ ꯅꯟꯗꯅꯤ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯃꯆꯦ ꯑꯃꯁꯨꯡ ꯃꯕꯥꯏꯗ ꯕꯤꯗꯥꯏ ꯂꯧꯔꯝꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯏ ꯅꯟꯗꯅꯤꯁꯨ ꯆꯤꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨ ꯎꯔꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯧꯏ ꯗꯣꯛꯇꯔ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯟꯗꯅꯤꯅ ꯀꯞꯆꯤꯡ ꯆꯤꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯏꯟꯖꯦꯛꯁꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯍꯥꯛ ꯀꯟꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯟꯖꯦꯛꯁꯟ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯃꯇꯝꯗꯗꯤ ꯏꯟꯖꯦꯛꯁꯟ ꯑꯗꯨ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯟꯖꯦꯛꯁꯟ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯅꯆꯥꯅꯨꯄꯤꯁꯦ ꯀꯟꯕꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯛꯏ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯈꯨꯡꯒꯪ ꯑꯗꯨ ꯊꯤꯡꯖꯤꯟꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨ ꯑꯣꯏꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯃꯟꯗꯤꯔ ꯑꯗꯨꯗ ꯂꯥꯏꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯊꯝꯃꯤ ꯂꯥꯏꯁꯪ ꯑꯗꯨꯁꯨ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯦꯁꯦꯟ ꯑꯃ ꯅꯟꯗꯅꯤꯒꯨꯝꯅ ꯁꯥꯔꯩ ꯍꯧꯕ ꯑꯃꯗ ꯂꯥꯌꯦꯡ ꯆꯠꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯗꯨꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯑꯍꯟ ꯑꯗꯨꯗꯒꯤ ꯏꯟꯖꯦꯛꯁꯟ ꯑꯗꯨ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯁꯔꯄꯟꯆꯀꯤ ꯃꯌꯨꯝ ꯇꯝꯅ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯨꯁꯨ ꯏꯟꯖꯦꯛꯁꯟ ꯑꯗꯨ ꯄꯨꯗꯨꯅ ꯍꯥꯊꯨ ꯊꯧꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯨꯔꯤꯌꯥꯁꯨ ꯃꯍꯥꯛꯀ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯝꯕꯤꯗ ꯃꯤ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯨꯝꯊꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯏꯟꯖꯦꯛꯁꯟ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯈꯟꯕꯤꯔꯒꯅꯨ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯁꯔꯄꯟꯆꯀꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯕꯤꯌꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯁꯥꯔꯩ ꯍꯧꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯔꯛꯏ ꯁꯨꯔꯤꯌꯥꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯍꯟꯖꯤꯟꯕ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯍꯟꯖꯤꯟꯈꯤ ꯇꯥꯔꯒꯗꯤ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯃꯛꯇꯕꯨ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯑꯗꯨ ꯄꯨꯔꯗꯨꯅ ꯁꯔꯄꯟꯆꯀꯤ ꯃꯌꯨꯝ ꯇꯝꯅ ꯄꯣꯔꯛꯏ ꯁꯨꯔꯤꯌꯥꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨ ꯈꯨꯡꯒꯪ ꯑꯗꯨ ꯊꯤꯡꯕꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯨꯡꯒꯪ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯤꯡꯖꯤꯟꯈꯤ
Hidak adu Nandini da kaapudagidi Nandini gyan tare Nandinina karigidamukta halaklibano haiduna Suryada hangi sinabadana Sudha adu cheladabani haiduna Kumarna numidangi matamda kauthoqpani Sudha su khungangi mising adu khangdanaba haibadi karigumba athingbadubu lanthoktuna sakkitaragadi khungang asi awaba taadurabini tawbutabu mahana adumak amata takide haibadi mayamna hainaba adu lobdabida mahak numidangi matam aduda Kumar unabaidamakta railway station tamna lai khungangi thokpham thongjang aduda mi khara ngaktuna lebani adubu Mahana Hongjangda Leva Mi Dubu, Nungta, Duna district of Duna Sonakan Salanki, Adugum Hana, Kunganga Magi Kudimadu, Tinjanaba, Kazi level line, Dubu, Mahana Lantokun Satkivani, Kumarsu railway station Duda, Sudabunga Duna Levani, Mahana ticket to Suda the Pinami, Sudana ticket to Mangan Haduna Fazana section Hapsanvani, Sudana Pakatimo, Matamda, Namutan, Nagmita, Kanam to Tolaroi, Howjiti Kunga Durin Tinjangra Haduna Hare, Sudana Kumar, I know Munushi Mata Puna Mapu Duna Lakivani, Nangai Tadokun Sakatra Hadun Hangi, Kumar Kadunga Tadokun Salwe Haduna, Makutin Tokuna, Triangipati, Dura Chatuna Levigi Mikupura, Train and Mahabu Tomtatuna Machet Machetaga Shiki, Mato Udu Matamda, Sudanga Putsuluki, Amsung, Kivanoki, Mark Chap Leki, Maksum Mang Takta, Apuna Bamna Puba Dumna, Maki Kunga Duda, Amuhanjalai, Maki Kunga Duda Hanjalakuna Mahana, Jangalatu Leriba, Koi Mohammeduda, Mamai Tomduna, Koi and Mamai Dubu, Pungom Yomanki, Asum Torduna Suda Siki Vibe Wiki. Surya Masum Hakimachi Parvati, the Wari Sanadunai, Surya Masi, the Nandri do come to Riki Hadra Hangi, Nandini Kasuto Hadra Machi Kumi, Sudhana Mahakimana Duda, Surya da Hidak happened to Levani, Parvati Nahari, Nandrina Nangu, Yabung and the Vimaramasi, Mark and Abu the Hora di Kamaito Guni Hadra Kanmani, Mark Sir the Satuna, Ying to have Suyadi, Karikumanangal Home Taragadi, Sir the Satuna, Kungangasi Tadokani having Mark is Aduna Satrivani, Manahan Gyanta Vidi, Sergin and Gitavoxing of Tadokuna, Kungangasin and Kalam the later no have see Mark Gyantati. Surya Masi the Harry, none and the Ninda Amta de Hamvirkayu, Mana Bunushi Nushita Vrana, Karigumana Nushitaragadi, Aima Pomasida, Dumak Lay Rosu Lerage. Why do thou matam the Machi and Harry? Kariguman a koi Kungangasida Igalamina Gadabo Taragadi, Aidi, Punchi Chupacharana, Makata Southern Hinglo Swinglage. Wahomasida Machi Sina, Marano Passivo, Wahomadula Henning Mato, Sekun Ubafangi, Makwani, the White Handling Mikopadura, Mapamadura Nandini Sulet to Nerami, Nandini Susoli Mali, Surya Gimanata Singshali, Nandini Surya Gimanata Singshal to Harry, Karigidamutan Namohandra Laklife, I get how I can blackly for Hadun Harry. No matter no with 80 seat or open Haduna, Nandini Wakano Atana, Surya Ratami, Suryana Harry, Nango in a Kadon the Susialoi, Nandini Harry, pre by some Pura, Nangdona ID, Nushipa have Singamoy. Nandini Harry, I didn't Manglan the Himamisagni. Why is he Hadra Mahana Ligamo Totona, Surya the Sibi, Surya the Mahana Harry, Masigli Kase Koi Magi, Aroiba Kudamo Rivani, Masi Nangondagi, Lapso to Tango, Karigum Masisina, Nangin and Actor like Taragadi, Aini Haduna, Dumakanbi, Hadun Harry, Aduka, Nangdona Nusipati, Ingamo, Hamdramak, Toketa, Mikobatura, Suryan and Nandini Bukamatun Harry, none I don't know Shibangam the Tarakasu, none I Bunushi the Hakivduna, none a Samak Shiki of Kibani, Maramaduna Imapomasida Muhana Halakibani, why do thou Matamda, Nandini Kangaki, Asumto Duna, Suryamus Nandini Kistonaki, Sinamadana Parvati Machala, Tatuna Midanda, Mikoputuda, Kariguma Konja Kartai Haduna Mahana, Jungle Loma Chapa Mikupatudi, Apamadugi, Sangom Yomanupadu, Apamadura Captura Lerami, Katori Hadun Hangu Mikupatudi, Sangom Yolibanupadi, Matanda Monk the Tana Lendo Sizaki, Mato Urba Matamda, Parvati Nakana Kamteki, even Sulaki. Mala Lao with a giddy, Kungangi missing at the Summa Pompato Senselay, Kungangi missing the Magasi, Miki Pashayam Ton Mani, Maramadun Sibo when he had on Harry, Hybrid Society of Adu Taragasu, Miki Pushato Hadunabu, Society of Hona Braduna, Apomatur they were missing at Nangana Lerame. Songom Yombasuri, Duna Siri Vagimo, see Pandit Adulatunadi, Karigum Bakara Chinaki, Surya Serpents at Tukimayam Dandani Unabalai, Mahana Pom Duran Dandri Labra Hadun Hangi, Maduga Mook, Serpents Labra Hadun Mohangi, like the Serpents the Harpotagiti, Park Nandini Kar Changaga, Romance of Hori, Mato to the Tatu Haduna, Nandini Harpomatam, the Tatu Hadun Harry, Aitavaka Davale Hadun Harry, Klajatun Haduna Hang Pomatamda. Nagina Chigi Manata to Ripin Hadun Harry, Surya Nandini with Haduya, the Vedi Mapakore, Mapa the Su, Mayumadula, but I'm going to worry. Maramadura, Surya Su, Nandini with Hatokuna, Pomaduri Saki. Parvati Sumayumaduda, Surina Mangba to Mina Mangdura Leki, Salton Bagalona Patay, Parnamichin Toriba to Su, Game the Ganta, the Vida Matanda Pangto to Hodun Lerami, Park Puk Howaltuna, Kam the Sanchiladuna, Palanga to the Tiliba, Boraya, Tumadupu, Tap Pai to the Mahana Manana Tiladuna. Matanda Mapamadura Sizaki. Parvati Shiva Matamda, Kungi missing a dome of Pamadura Loina Tinki,
ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯌꯥꯅ ꯃꯆꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯆꯦꯅ ꯁꯨꯃꯥꯏꯅ ꯁꯤꯕꯁꯦ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ, ꯃꯊꯟꯇꯗꯤ ꯁꯨꯁꯥꯏꯗ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯅꯥꯀꯣꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯗ ꯈꯨꯡꯒꯪꯒꯤ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯂꯣꯏꯅ ꯉꯥꯎꯔꯕ ꯖꯥꯠꯂ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯝ ꯂꯩꯇꯅ ꯃꯤꯁꯤꯡ ꯑꯁꯤ ꯄꯪꯁꯤꯗ ꯁꯤꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯏ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯇꯨꯂꯁꯤ ꯄꯥꯝꯕꯤꯁꯤꯁꯨ ꯂꯣꯏꯅ ꯀꯪꯉꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯄꯨꯖꯥꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯄꯨꯖꯥꯔꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯇꯨꯂꯁꯤꯁꯦ ꯀꯪꯉꯛꯏꯕꯅꯤ꯫ ꯄꯨꯖꯥꯔꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯁꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯔꯝ ꯑꯅꯤ ꯈꯛꯇ ꯂꯩ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯣ ꯈꯥꯡ ꯉꯝꯖꯗꯕꯗꯒꯤ ꯁꯨꯁꯥꯏꯗ ꯇꯧꯔ ꯁꯤꯕ ꯑꯃ, ꯅꯠꯇ꯭ꯔꯒꯅ ꯈꯨꯡꯒꯪꯒꯤ ꯑꯀꯣꯏꯕꯗ ꯉꯥꯛ ꯁꯦꯜꯂꯤꯕ ꯈꯨꯡꯒꯪꯒꯤ ꯑꯀꯣꯏꯕ ꯊꯤꯡꯖꯤꯜꯂꯤꯕꯁꯤ ꯊꯨꯒꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯛꯎꯕ, ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯖꯥꯔꯤ ꯑꯗꯨꯅ ꯅꯤꯌꯣꯝ ꯑꯁꯤ ꯊꯨꯒꯥꯏꯕ ꯌꯥꯎꯔꯨꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯈꯨꯡꯒꯪ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯝꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯨꯗꯥꯒꯤ ꯃꯄꯥ ꯑꯗꯨꯅꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯑꯕꯦꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯅꯤꯌꯣꯝ ꯅꯤꯇꯤꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤ, ꯉꯔꯥꯡꯅ ꯃꯤ ꯑꯃ ꯁꯤꯔꯦ, ꯉꯁꯤꯅ ꯃꯤ ꯑꯃꯃꯨꯛ ꯁꯤꯔꯦ, ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯈꯣꯏꯒꯤ ꯁꯪꯁꯀꯥꯔꯁꯤ ꯀꯗꯥꯏ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯑꯕꯦꯔꯥꯖꯨ ꯅꯪꯅ ꯊꯃꯣꯏ ꯁꯥꯡ ꯀꯜꯂꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯕꯦꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯈꯨꯡꯒꯪꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯪꯁꯀꯥꯔ ꯀꯥꯏ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯦꯔꯥꯖꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯔꯄꯟꯆ ꯑꯗꯨ ꯁꯥꯎꯔꯛꯏ꯫ ꯄꯨꯖꯥꯔꯤꯗꯨꯅ ꯈꯥꯝꯊꯩ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤ ꯀꯥ ꯍꯦꯟꯅ ꯉꯥꯡ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯂꯨꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯍꯔꯤꯆꯟꯗ꯭ꯔ ꯄ꯭ꯔꯁꯥꯗꯅ ꯍꯥꯏꯔꯛꯏ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯀꯅꯥ ꯀꯅꯥ ꯅꯤꯌꯣꯝ ꯊꯨꯒꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯌꯥꯎꯒꯦ ꯊꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯥꯗꯣꯔꯛꯏ꯫ ꯑꯕꯦꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯦ꯫ ꯃꯗꯨꯗ ꯄꯨꯖꯥꯔꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯁꯪꯒꯥꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯪꯒꯥꯗꯨꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯚꯦꯟꯀꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯍꯤꯡꯅ ꯃꯩ ꯊꯥꯈꯤꯕ ꯖꯒꯥ ꯑꯗꯨꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈꯤ꯫ ꯁꯔꯄꯟꯆꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯂꯩꯔꯤ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯈꯠꯂꯛꯏ꯫ ꯑꯅꯝꯕꯅꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯅꯥꯝꯇ ꯆꯠꯅꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯁꯨꯗꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯨꯗꯥ ꯀꯗꯥꯏ ꯂꯩꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁꯨꯗꯥ ꯂꯩ, ꯏꯔꯨꯖꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯁꯨꯗꯥꯒꯤ ꯃꯃꯥꯗꯨꯅ ꯀꯃꯥꯏꯅ ꯇꯧꯗꯨꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯑꯋꯥꯕ ꯇꯥꯍꯜꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨꯒꯤ ꯁꯪꯁꯀꯥꯔ ꯇꯧꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯏ꯫ ꯃꯗꯨꯗ ꯄꯥꯔꯕꯇꯤꯒꯤ ꯁꯪꯁꯀꯥꯔ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯅ ꯇꯧꯗꯨꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯄꯗꯒꯤꯗꯤ ꯁꯨꯔꯌꯥꯗ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗꯗꯤ ꯑꯁꯤꯕ ꯃꯤꯕꯨ ꯃꯍꯥꯛꯀꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯅ ꯄꯣꯠꯂꯣꯏꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯧꯅꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯁꯨꯔꯌꯥꯕꯨ ꯀꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯤꯜꯂꯤ꯫ ꯁꯨꯔꯌꯥꯅ ꯃꯆꯦ ꯑꯗꯨꯕꯨ ꯀꯧꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯃꯅꯥ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯑꯣꯏꯔꯣꯝꯗ ꯅꯨꯡꯉꯥꯏꯇꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯤꯟꯗꯨꯅ ꯁꯤꯔꯤꯕꯁꯤꯗꯤ ꯌꯦꯠꯂꯣꯝꯗꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯦ ꯑꯃꯁꯨꯡ ꯁꯨꯔꯤꯕꯨ ꯁꯪꯁꯀꯥꯔ ꯇꯧꯈꯤ꯫ ꯊꯪꯅꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯑꯘꯣꯔꯤ ꯑꯃ ꯂꯩꯕꯅꯤ꯫ ꯑꯘꯣꯔꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯑꯃ ꯁꯤꯗꯨꯅ ꯇꯥꯔꯛꯏ꯫ ꯀ꯭ꯋꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯃꯤꯠꯇ ꯂꯣꯏꯅ ꯎꯕ ꯐꯪꯈꯤ꯫ ꯑꯘꯣꯔꯤ ꯑꯗꯨ ꯁꯪꯁꯀꯥꯔ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯣꯏꯕꯨꯡ ꯈꯣꯡꯉꯛꯏ꯫ ꯃꯗꯨꯗ ꯄꯨꯖꯥꯔꯤꯗꯨꯅ ꯍꯥꯏꯔꯛꯏ ꯁꯪꯁꯀꯥꯔ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯑꯁꯤꯗꯤ ꯃꯪꯗ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯃꯪ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯑꯘꯣꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯘꯣꯔꯤ ꯑꯗꯨꯅ ꯂꯥꯏꯟ ꯑꯗꯨꯗ ꯊꯦꯡꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯃꯥꯡꯊꯛꯇ ꯃꯈꯣꯏ ꯈꯨꯡꯒꯪꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯃꯌꯥꯝ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯑꯘꯣꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯍꯧꯗ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯈꯨꯡꯒꯪ ꯑꯁꯤ ꯂꯣꯏꯅ ꯇꯨꯝꯅ ꯁꯤꯔꯅꯤ, ꯃꯩ ꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯤꯡ ꯐꯥꯎꯕ ꯂꯩꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯗ ꯇꯥꯔꯒꯗꯤ ꯈꯨꯡꯒꯪ ꯑꯁꯤ ꯇꯨꯝꯗꯨꯅ ꯃꯥꯡꯉꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯣꯡ ꯇꯥꯡꯁꯤꯜꯂꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯖꯥꯔꯤ ꯑꯗꯨꯅ ꯑꯘꯣꯔꯤꯗꯨꯕꯨ ꯊꯤꯡꯒꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯆꯪꯉꯛꯄ ꯇꯥꯔꯒꯗꯤ ꯑꯁꯇꯤꯛ ꯕꯟꯙꯟ ꯑꯁꯤ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯁ꯭ꯋꯥꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯑꯁꯇꯤꯛ ꯕꯟꯙꯟ ꯑꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯤ 4 ꯁꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯔꯄꯟꯆ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤ 2 ꯈꯛꯇꯅꯤ ꯁꯤꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯘꯣꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯎꯔꯤꯕꯁꯤꯗꯤ ꯅꯈꯣꯏꯅ ꯎꯕ ꯐꯪꯂꯣꯏ, ꯅꯈꯣꯏꯅ ꯈꯪꯗ ꯇꯧꯔꯤꯅꯤ, ꯃꯤ 4ꯅꯤ ꯁꯤꯔꯤꯕꯁꯤ, ꯃꯈꯣꯏꯒꯤ ꯕꯣꯗꯤ ꯑꯗꯨ ꯎꯔꯀꯥꯟꯗꯗꯤ ꯅꯈꯣꯏꯅ ꯊꯥꯖꯗꯣꯔꯤꯕꯁꯤ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯃꯍꯥꯗꯦꯕꯅ ꯀꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫